Mamang chahi December tang marida Tengnoupal District ke manung channa leiba Leithao Khul da thokkhiba Laibak Thiba Thoudok ta Leikhidraba Athouba tarahumdoi gi Ningsing Khuvam Shabada Angamba Mateng Pangbiyu haina 13 Victim Family Committee na meeyam gi pukning chingshillakli Leikhidraba Athouba tarahumdoi gi aroiba mathau mangam pangthokhiba andro torong thelda hojek sagaliba Ningsing Khuvam ado ngasi Leikhidraba gi imung manung gi miyoi sing yauta yengsinba chatke Ningsing khongchat aduga mari leinana 13 Victim Family Committee ki convener Leithao na hai Laibak Thiba Thoudok aduda Leikhidraba Athouba tarahumdoi gi mangani leihun numita meeyam na panglamba sel gi matengda Ningsing Khuvam ase saba haurakibane hariba Khuvam ase tunggi mirol na khanghounaba amade puari oina leihounaba mapung faba Khuvam amagi thakta semgatnaba honabane adubu sel gi khudong chadaba leirakpa maramna mapung phana loisinba kamloidabagi fibam amada leire maramaduna Athouba tarahumdoi asike damak khanbiduna amade mafam ase chahi chuppa puari gi tangka gama oina ningsingduna leihounaba meeyamna mateng tawbiyo Ningsing Khuvam ase sabada changba potlam mateng pangbiniba singna Khuvam sariba mafam andro khunau torong thelda lakpiyo kanagumba singna sel oina online gi khutangda mateng pangninglabade anan laisram gi mingda leiba GPay number 8416039384 asita Angamba Mateng tawbirao haina mahakna makhatana phungdokhe Athouba tarahumdigi Ningsing Khuvam saribasida Laibak meeyamna Mateng Pangbiyu amadi mangani leihunda tarokhiba mateng aduna khitang watpadagi sagadoribasi tunggi mironsingna leihonabgidamakta history hadi itihaste leihonabgidamakta sagatsagi khanjabadagi imung tarahumdagi victim family committee na honajabani nakan somdasu koina pa mo oinasu tunggi mironna khangnabagi wari ma leihonabgidamakta honajabani aduna Laibak meeyamna Mateng Pangbiyu haiduna 13 Victim Family Committee dagi hana mateng nijari